ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯄꯨꯟꯅ ꯁꯃꯨꯗ꯭ꯔ ꯃꯉꯥ ꯂꯩ: ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ, ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟ, ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ, ꯁꯥꯎꯗꯔꯟ ꯑꯣꯁꯤꯟ ꯑꯃꯗꯤ ꯑꯥꯔꯛꯇꯤꯛ ꯑꯣꯁꯤꯟ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯉꯥ ꯑꯁꯤꯒꯤ ꯃꯔꯛꯇ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯦꯜꯂꯤ꯫ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯑꯣꯁꯤꯟ ꯑꯃꯅꯤ꯫ ꯃꯁꯤ ꯅꯣꯔꯠꯂꯣꯝꯗ ꯑꯥꯔꯛꯇꯤꯛ ꯑꯣꯁꯤꯟꯗꯒꯤ ꯍꯧꯔꯒ ꯁꯥꯎꯊꯇ ꯁꯥꯎꯗꯔꯟ ꯑꯣꯁꯤꯟ ꯐꯥꯎꯕ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯤꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯅꯤ꯫ ꯑꯗꯨꯒ ꯃꯁꯤ ꯋꯦꯁꯠꯂꯣꯝꯗꯅ ꯑꯦꯁꯤꯌꯥ ꯑꯃꯗꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ ꯑꯗꯨꯒ ꯏꯁꯠꯂꯣꯝꯗꯅ ꯑꯃꯦꯔꯤꯀꯥꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯕ ꯁꯃꯨꯗ꯭ꯔ ꯑꯃꯅꯤ꯫ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯑꯄꯨꯟꯕ ꯑꯄꯥꯛꯄꯁꯤ 165.2 ꯃꯤꯂꯤꯌꯟ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯣꯏ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯄꯨꯟꯕ ꯂꯩꯀꯪꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯁꯨꯞꯅꯇꯒꯤ 148 ꯃꯤꯂꯤꯌꯟ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯅꯤ꯫ ꯑꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯁꯃꯨꯗ꯭ꯔ ꯊꯥꯗꯕꯤꯗ ꯁꯨꯞꯅꯇꯒꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯁꯤꯒ ꯌꯦꯡꯅꯕꯗ ꯂꯩꯔꯤꯕ ꯂꯩꯀꯪꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯕꯗꯤ ꯃꯥꯎꯟꯇꯦꯟꯁ, ꯗꯦꯖꯔꯠꯁ, ꯐꯣꯔꯦꯁꯠ ꯑꯃꯗꯤ ꯑꯥꯏꯂꯦꯟꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯕ ꯐꯥꯎꯕꯗ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯎꯕ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯌꯥꯏꯗꯁꯨ ꯌꯥꯝꯅ ꯄꯤꯛꯄ ꯑꯥꯏꯂꯦꯟ ꯀꯌꯥꯁꯨ ꯂꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏ ꯑꯁꯤꯗ ꯄꯤꯛꯃꯟꯈꯤꯕꯅ ꯑꯩꯈꯣꯏꯅ ꯃꯦꯞꯇ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯞꯅꯒꯤ ꯗꯣꯠ ꯃꯆꯥ ꯑꯃꯒꯨꯝꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯁꯤꯒꯤ ꯑꯥꯏꯂꯦꯟꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕ ꯉꯁꯤ ꯐꯥꯎꯕ ꯃꯤꯑꯣꯏꯕ ꯑꯃꯠꯇꯒꯤ ꯈꯣꯡꯒꯨꯜ ꯇꯥꯗ꯭ꯔꯤꯕ ꯑꯥꯏꯂꯦꯟꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯤ꯫ ꯃꯁꯤꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯁꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏ ꯑꯁꯤꯗ ꯂꯝꯍꯥꯡꯅꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯐꯅꯌꯥꯝ ꯍꯣꯠꯅꯔꯕꯁꯨ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯂꯝꯍꯥꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯅꯨꯃꯤꯠ 10-20ꯒ ꯅꯠꯇꯕ ꯄꯨꯟꯅ ꯅꯨꯃꯤꯠ 139 ꯁꯃꯨꯗ꯭ꯔ ꯃꯌꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯈꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯃꯨꯗ꯭ꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯕ ꯉꯝꯕꯒꯤ ꯋꯥꯔꯜ ꯔꯦꯀꯣꯔꯗꯁꯨ ꯁꯣꯏꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯊꯝꯈꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯖꯣꯁ ꯁꯥꯜꯕꯥꯗꯔ ꯑꯜꯕꯥꯔꯦꯟꯒꯥ ꯍꯥꯏꯅ ꯀꯧꯏ꯫ ꯅꯨꯄꯥ ꯑꯁꯤꯅ ꯁꯃꯨꯗ꯭ꯔ ꯃꯌꯥꯏ ꯑꯁꯤꯗ ꯆꯍꯤ ꯑꯃ ꯍꯦꯟꯕꯁꯤ ꯁꯨꯞꯅꯒꯤ ꯐꯤꯠ 8 ꯃꯨꯛꯇꯪ ꯁꯥꯡꯕ ꯍꯤ ꯃꯆꯥ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯈꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯅꯨꯄꯥ ꯑꯁꯤ ꯀꯝꯗꯧꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏ ꯑꯁꯤꯗ ꯍꯤ ꯃꯆꯥ ꯑꯁꯤꯒ ꯀꯝꯗꯧꯅ ꯍꯤꯡꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯝ ꯑꯗꯨ 2012ꯀꯤ ꯃꯇꯝꯅꯤ꯫ ꯃꯦꯛꯁꯤꯀꯣꯗ ꯂꯩꯕ ꯀꯣꯁꯇꯥ ꯑꯖꯨꯜ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯁꯤꯗ ꯖꯣꯁ ꯑꯜꯕꯥꯔꯦꯟꯒꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯁ ꯃꯁꯥꯒꯤ ꯆꯍꯤ 36 ꯁꯨꯔꯦ ꯑꯃꯗꯤ ꯃꯍꯥꯛꯁꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯉꯥ ꯐꯥꯕꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ 17 ꯅꯕꯦꯝꯕꯔ 2012 ꯖꯣꯁ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯄꯤꯛꯄ ꯍꯤ ꯃꯆꯥ ꯑꯗꯨ ꯇꯧꯔꯒ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯀꯨꯝꯂꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯉꯥ ꯐꯥꯕꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯄꯨꯡ 30 ꯃꯨꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯄ꯭ꯂꯥꯟꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯍꯤ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯁꯨ ꯌꯥꯝꯅ ꯄꯨꯔꯛꯂꯝꯗꯦ꯫ ꯐꯤꯠ 8 ꯁꯥꯡꯕ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯏꯟꯖꯤꯟ ꯃꯆꯥ ꯑꯃ ꯑꯗꯨꯒ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯍꯥꯞꯅꯅꯕ ꯔꯦꯐ꯭ꯔꯤꯖꯔꯦꯇꯔ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ 2ꯒꯤ ꯈꯛꯇꯅꯤ ꯌꯥꯎꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇ꯭ꯔꯤ꯫ ꯖꯣꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯦꯛꯁꯤꯀꯣꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯜ ꯑꯗꯨꯗꯒꯤ 120 ꯀꯤꯂꯣꯃꯤꯇꯔ ꯍꯦꯟꯅ ꯂꯥꯞꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯉꯥ ꯐꯥꯕꯒꯤ ꯂꯥꯡ ꯑꯗꯨꯐꯥꯎ ꯍꯨꯟꯇꯣꯛꯂꯝꯂꯒ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯀꯪꯐꯥꯜ ꯌꯧꯅꯕ ꯊꯧꯔꯒ ꯂꯥꯛꯈꯤ꯫ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯄꯨꯡ 6 ꯃꯨꯛꯁꯤ ꯊꯧꯔꯒ ꯂꯥꯛꯄꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯤ ꯑꯗꯨ ꯀꯪꯐꯥꯜꯗꯒꯤ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯃꯨꯛꯇꯪ ꯂꯥꯞꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯁꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯔꯤꯁꯤꯗꯤ ꯁꯨꯞꯅꯒꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯤꯡꯂꯅꯤ, ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯈꯟꯕ ꯃꯇꯝ ꯑꯗꯨꯗ ꯀꯪꯐꯥꯜ ꯌꯧꯒꯗꯧꯕ ꯁꯨꯞꯅꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯃꯨꯛꯇꯪ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯍꯤ ꯑꯗꯨ ꯍꯣꯟꯅꯅꯕ ꯆꯩ ꯑꯗꯨꯁꯨ ꯌꯥꯎꯕ ꯅꯠꯇꯦ, ꯑꯗꯨꯒ ꯍꯤ ꯑꯗꯨꯒꯤ ꯗꯤꯔꯦꯛꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯁꯦꯜ ꯑꯗꯨꯁꯨ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯤ ꯑꯗꯨꯗ ꯔꯦꯗꯤꯑꯣ ꯃꯆꯥ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤ꯫ ꯔꯦꯗꯤꯑꯣꯗꯨ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯍꯤ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯗ ꯊꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯦꯗꯤꯑꯣꯗ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯔꯒ ꯔꯤꯄ꯭ꯂꯥꯏ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯕꯦꯇꯔꯤ ꯑꯗꯨꯁꯨ ꯑꯣꯐ ꯇꯥꯈꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯅꯕꯒꯤꯗꯃꯛ ꯄꯥꯎ ꯐꯥꯎꯅꯅꯕ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯊꯛꯇ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯃꯨꯛ ꯂꯥꯛꯂꯒ
hi adu sum humtokirami makoina yamna nangna uramba kangfal adusu sum lapthokirami madugi matungda hi adugi mapu adunasu makoi ani bu rescue tawnanaba search operation ama tawkhidabu numit kyani thiraba fawda fangba kowva lekhide matamdi sum hokivana zo samadi magi mamanavagi hi adudi samudra maya adudo kangpalagi sum laptholga chatkimadi rescue tawba lakpa miyoi adunasu makoibu siramlani haina khalami asumna numit mangani hokre madi hi adu kangpalagi kilometer chamri yankhai hena lapna lekhre mafam adu maikai kuding yengluvda sumnagi ising khaktani uribasi aduga khwaidagi luribasi makoigi hi adusu yamna pikpana mi ataina arapadagi yenglakpa matamda uba fangloi tawribani aduga makoigi hi aduda signal pinanaba flare gun gumbasu amatta yawramde matam aduda zo samadi magi mamanavaduna khanglakhi madudi makoi ani hingbagi chance asi 1% dagi so hena name le havasi khangki makoine purakhiba chanabadusu loikhre amadi hi aduda tonglakpa ujek sing adu faraga hingna chaba horaklami aduga makoine farakhiba nga sing adusu hingna charamki samudragi ising asi miyoiba ekoina thakpa matamda siba fau yai aduna makoi anina nongi ising oina samudrada torpa bottle singda yaraga thakki adubu numit kyani nongsuba lepkhiba matamda ising thakningai leiraktabdagi makoina faba nga amadi thengu singi I adu oina thakki asumna numit kyani hokre amadi makoi ani hingani haibagi asadi uraktrabani bab namukhtang sakhatpiu samudra maya isida yenglu maikai kudingda isingna questionba adusu thakpa yaba nataba amadi chanaba sinjaksu leirakta kayam wana lelamgani haibadu masigi awaba asina joski mamanavadu khangba ngamlaktabadagi tha marigi matungda samudra manungda chongtharaga mathanta sizaki asumna chawkraba samudra aduda pikraba hi macha aduga jos mathanta ngayuki aduga josna leiriba mafam asi prithivigi khwaidagi ichiksikpa mi karamta changnadaba mafam singi manungda challibani asumna tha turuk hokre madi jos masana hingni haibagi asasu leiraktre adubu noma khangawduna arapa mafam amada cargo ship ama laklamki tha tarukki manung asida masigi jahas asina ahanbani josna uribasi madu ubada jos mahak hinglani haibagi asada yamna harauzaki josna cargo ship aduda onsilaga mahakpu kanbinaba yamna kanna chongduna laurami adubu cargo ship adugi crew singduna di taviramde asumna josna cargo ship adu mangodagi sum lapthokibadu upaidi leizada yenglaga lehuki tha kayagi matungda hingani haiba khaludraba matungda hingnabagi asam macha ama laklamlaga kaubu fok tavidana chatkiba matamda kari phorumgani haibadu wakhalda sagatpiu asumna tha taraga mathoi hokre amadi jos magi hi macha aduda punna kilometer 9,000 muk hena chatlabani jos magi mapi marol pumba loine segairami amadi nungsa mangaldagi ngakthoknaba sumdagi phi machit amakak selami madugi matung January 30, 2014 punna tha tara marigi matungda josna samudragi ising aduda UV khara tawrakpa uramki UV sing adu ubda josna anakpada island ama leire havsi khangki ngaihakki matungda anakpada island ama leibadu josna urami yedo mung nungsina humkidra pakhatpadagi isingna chongtharaga josna island adu tamna iruiraga chalami asumna tha tara marigi matungda ahan boina jos kangphal makhung adu netpa fangki island adu yobuga josna apikpa beach house ama thengnakhi maduda mafum adugi local sing leiramki asumna tha tara marigi matungda ahan boina jos miyoi singa wari sanaba fangki island asi Marshall Island gi apikpa island amani mamingna Ivon Atoll korumi aduga island asi jos ki lakphum madudagi kilometer 10,000 lapi kariguma josna island asi hek lalaga chatkibada mafum sidai kilometer 5,000 muk chatlaga leiba Philippines tamna chatki tawribani madu yawnaba chatpada mahak hingani habisu khangmanate asumna matam kuina asibaga pangkhak oiruba matungda jos rescue tokhimadi mayumda halakki adubu mayum yorokpada jos maral sividuna case ama magi mathakta thangalakki josna 438 days koba larikama phongkidabu maga chatminakiba mamanavadugi family na josta mamanavadu mahakna halaga chai having case ama thangalakki adubu joski waridadi mamanavadu mathanta sizavani haina phongdokle
ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯖꯣꯁꯅ ꯍꯥꯠꯂꯒ ꯆꯥꯕ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯊꯟꯇ ꯁꯤꯖꯕ ꯑꯣꯏꯒꯗ꯭ꯔꯥ?